Impact News की senior reporter RC Mangang Chada khud thakiba Manipur Police की SISH Nikhil thabak tagi terminate tawgadabani haina kairau bitragi khunja singna demand tawduna wakat khongjang chathakre senior reporter asigi pokna famoiriba Imphal East ki kairau bitrada chathakiba khongjang aduda saruk yakhiba singna masana paumini haina masak taklaba fawba khud thakiba SI gi thawong ase media gi ningtamba matpani leingak na ngai haki oiba thausilna media gi hak matpa yaroi haina pendaba phongdokhe khongjang aduga mari na kairau bitragi club manga amadi meira paibi sing apex body oiriba nongpok ningthau panthoibi development committee president salam madhumangol na malem da thokliba lanfam sing da fauba media da khut thaba yadabagi kanglon leiribani asigumba kanglon khangdaba mioi amabo karamna police department ta thamlibano mahaki ka hen bathawongna maram oiraga thabak lauthokadabani madugi mathakta SI aduna order tawraga RC mangang chabu sasan chingbagum chingkhiba escort sing su suspend tawgadabani haina demand tawrakle loinana amju amasung EGM na lauba warepta committee asina sawgatkani hairakle मागी मोबाइल सुम मोले मोबाइल जु थुगाई बिरे मोबाइल थुगाई मतुंग द मागी प्रेस में नि हाय हाना मजि एसआई दुन हांगबनि प्रेस दा हांगबनि अदु प्रेस नि हाय हाना खांना माहाना सिगुलबा मोबाइल सिमुन बिरगा अदु सिगुलबा थोनिंग द थदु अजि थोपनि